Paolinlan action lokhatriba karigino Kuki gi luchingba MLA Paolinlan Haokip na India gi constitution nga na chatkani haina house ta wasakrabasu Manipur da thokliba irang asigi matangda media gi mamangda Indian constitution bu khongoi na duda constitution gi mayok ta ngang sakliba sing asida ngasi fawwa lenga ki maikai da gi action ama fawwa lokhatpa ngamdriba karigino haina Peace and Integrity Committee PIK gi convener chinga khamega chandra na phongdorakli Wafam asing asi kiam gai nupi chawkhat thorang lof amadi Peace and Integrity Committee na senduna kiam gai bamang leikai auto parking da khulngak pa phaba amadi fact encounter gi thawong yaning de khulngak pa hat pa yaroi haiduna chathakhiba wakan mifam ga mari leinana phongdokhibani magna makha tar duna hai Paolinlan Haokip na separate administration da compromise tawroi jiribam da thokiba tha nipan khakta ngairiba angang yauna lekhidaba thawdo adulaman khumbani haina media da phongdoklaba fawada India lengak na action amata lokhatpa ngamdriba si wahan thokarino amaromdana India lengak pu support tawriba khulngak pa singbu faba hatpagi thabak ngasi fawba lepa leitena chatharagliba si karigumba makha tana chatharaglabadi Manipur da leriba mama oibi kayaga khusamnaduna chawba iho ama changsilaklagani amadi tha sigi mapandagi oiragliba tangdu leita daba phibam asida Nohongna President rule thamduna Manipur da achawba ahongba malagliba si laibak thibani ruling MLA singna punsinduna thuba matamda noba government ama lakna ba honabiu haiki ngasi chathakhiba wakan mifam aduda Manipur gi ngamkai kai bi yaroi Kuki militant singa tongnariba su khudakta handokadabani khulngak pa phaba yaroi hai manachingba kholaw kaya su lawkhi iduning thogi post gi lokhatjarake aikhoi social media pariba sing asi ayamba na lo khangbanate popular government leiringai da social media da panghai haiba pangtau toba adu yararoi President rule gi notification da palliba article closing adu hangdoklaga yengbiu Facebook amadi WhatsApp group ta video picture amadi status ta law and order da so an gadaba social chaos oigadaba inflammatory oiba yaba wa panghai haiba yararoi PR manung di yamna checksilo haininglasu ngangninglasu hojekti haiba yadrabani ko nasa di daitani iduning thogi post gi lokhatjarake Kukisingna Meitei Amasung Naga Tainabada border singda anoba kem sare kem sing asi PR lakpa yai khanbadadi nauna sabani maruoiba mafam singdi kansomdagi chonjanggi marakta kem khamelokta kem yengang pokpida kem amadi kaithel manbi site kem hangkhre makhoi so khulai lotpa hokre karigumba CSF singna anoba kem sing asi check tarokpa taragadi chumnagi poppy cultivation gi sangle ni haina khumgadawri nongmai gi mahut khukri oina utkadawri